Laibak asina COVID-19 gi vaccine matam Shangna Ngairaroi. Prime Minister Narendra Modi na ngasi infection asidagi ngakthoknabagi thabak asida miyamna langtaknariba adugi yenglaga thengthaba tawdana hiram asida mai onsinduna thabak tawduna lakpana Laibak asina matam Shangna coronavirus gi vaccine Ngairaroi haina phongdokre. Mahakna video conferencing gi khuthangda Agra Metro project ke construction hogdokpagi thoramda wangangladuna wafam ase haikibane. Mahaki wafam loisindringaida Prime Minister na hai mayamda ningsingningba amana matam khara vaccine asigi ngaiduna lakpagi matangda aina scientist singa unare amade Laibak asina matam koina vaccine ase karisu ngairaroi haina khalle infection asidagi ngakthoknaba aikhoigi maikaidage thengthaba leitana honare mask upa amasung amaga yard ani lapna lainaba ase haujiki matam asida yamna tangai phadaba ama oiri haina mahakna haike haukiba tang mangada Pfizer na COVID vaccine ase approve tawnaba India da haijarakpa laikhrabane. Health worker lising nifu Henbada COVID ki vaccine kapkani. State asigi oina COVID-19 thengnabada frontline warriors oina government amasung private hospital singda mathau tawriba health worker lising nifu Henbada laichet asigi vaccine hana kapthoknabagi thabak lokhatkre. Health Department ki makok thongba official amana phongdorokpagi matung inna Center government hairakpadagi laichet asibo thengnabada mangjil thariba health workers singe district khudingmaki oina list semduna laire haire. Laichet asigi ahanbagi vaccine kapkadaba sing asigi manungda Anganwadi workers sing loinana police personnel sing asisu yaugani haina official sing aduna palladuna frontline da thabak tawriba police amade Anganwadi workers singesu list semli haire. Laichet asigi vaccine kapthokadoriba asigi matam center government na lauthokpa leitribana hojik makide vaccine kapa hogadabagi matam leptrisu haire. Satliba tha asigi manungda laichet asigi positive oibagi chang ase yamna hengalakani haina panbaga loinana rims amadi jenims ta phamung masing henganaba government na thorang tawribane. State asigi oina laichet asina maram oiraga ngarang phawbada miyoi chahumga mapan sikhibaga loinana laichet asigi positive oibagi masing lising kuntaruka humudra humdoi sukhrabane. Jiribam Senapati amasung Ferzolda laichet asina maram oiraga hojik phawba miyoi amata sihanba leitre. Laichet asina maram oiraga khwaidagi mi yamna sikhiba si Imphal West district na oire. District asida miyoi samaga nipan sikre haire. Laichet asina maram oiraga miyoi hompuga mapan sikhiba Imphal East na ani subada aduga Thobal na miyoi nifuga nipan siduna ahum subada loinana miyoi kunga mapan sikhiba Churachandpur na Mari suba district sing oire. Laichet asina maram oiraga Bisnupur da miyoi kun, Tangpokpi da miyoi taraga nithoi, Chandel da taret, Tamenglong da manga, Kakching da mari, Tengnokpal da ahum, Ukhrul da ani aduga Kamjong amasung None da miyoi amamam sikre haire. Kwakta da protesters singa khut thoknabada additional SP yauna miyoi tara sokle. Kwakta da haukiba chahi kunrom toti sing thakpa phangdana lakhiba sigi mayokta All Kwakta Coordinating Committee na tidim lambeda kaukiba pung nifu nipan gi ban manungda protesters singa khut thongnabada additional SP yauna miyoi tara sokle. Ngasi ayuk pung mga dagi tidim lambida kaukiba ban manungda protesters singna lambida uwa nung amasung phana chingba phaijinduna asat awok sing thingki. Lambi thingliba adu Bisnupur SP Priyadarsni Laisram ge supervision makhada additional SP LO Luikham laimiyo na lusingba team amana tankhai na bahonabada protesters sing nanung amasung nauri kapsilakhe. Police ki maikay dagiso irang adu laksinaba tiar gas sel amasung mob bomb na chingba kaptuna tankhai khe. Police ka muknaba aduda additional SP yauna miyoi tara asok apan nangkhe. Salai gi managing director Brozendro Biswajit Dipa Anand bel da thadokre. Salai Groups of Companies amasung Smart Society gi Managing Director Elangbam Brozendro sahi nipuga nithoi da natana company asige Board of Directors sing Narengbam Biswajit sahi nipuga nipan amade Dipa Anandbo Special Judge NIA Manipur na ngase lupa lak amamamge PR bonda masiga manaba government employee amamamna security oiduna bel da thadokre. Chief Minister na street vendor lising ahum ga chahum hompuga nithoi da loan yanthokre.
Manipurna Pradhan Mantri Savanidhi Chanahanbada Bharat ki makok tare Chief Minister. Manipur Sarkarna State asigi street vendor singda loan piduna lakpagi makha satharakpa oina ngasi Manipur ki Chief Minister N Biren na Manipur ki tongan ba mafam ge street vendor listing ahum ga chahum hompugani thoida loan gi senpham yanthokre. Manipur Urban Development Agency mudana sinduna ngasi Chief Minister gi Secretariat Office ta pangthokiba thauram amada street vendor singda loan gi senpham adu Manipur gi Chief Minister N Biren amasung mahaki Council of Ministers sing amasung MLA sing na yanthokhi. Punna vendor listing ahum ga chahum hompugani thoida yanthokiba loan gi senpham adugi manungda Pradhan Mantri Street Vendors Atma Nirvar Nidhi PM Savanidhi gi makhada beneficiary listing ahum ga tara manga amasung Mudra scheme gi makhada beneficiary sahum ga nifu tareta loan gi senpham adu khusin nakhe. Ngasi yanthokliwa vendor singi loan gi senpham asina ahum rak subane. Bharat ki Union Ministry of Housing and Urban Affairs na street vendor sing na COVID-19 laina laichat manungda thengnariba awaba kaya adu kohonnaba amasung makogi sel thumgi phibam kharadang oirabasu phagarhannaba chatliba chahi 2020 gi June amadagi hogdokhiba PM Savanidhi asi PM Savanidhi scheme asi hogdokhibani. Chatliba chahi asigi August kunga mangada Chief Minister na street vendor singda loan gi senpham yanthokhibasu laikre. Manipurda PM Savanidhi and Mudra scheme gi makhada hojik phawbada punna vendor lising manga ga chahum yankhai ga marida loan piduna kanaba phanghankre. State Sarkarna lamdam asigi vendor lising kunda loan gi senpham piduna kanaba phanghanabagi pandam thamle. Chief Minister Biren makhatana hai PM Savanidhi scheme gi makhada loan gi senpham Manipur na ningthina implement tawduna chanahanbagi damak handakta state asina Bharat ki hills amasung northeastern state singge category da khwaidagi makok thongba rank number 1 taba ngamkhe. Masa lumlabi nupi ama mapuroibaga loinana court na sahi 12 gi phadok pikre. Ngasi Lamphel Court Complex ta leiba Special Court ND and PS Manipur Waikhom Tonen Maitai gi court ta takhiba convict ani ge sentence hearing da court asina tha ahum ge angang naupuribi nupi ama mapuroibaga loinana sahi 12 gi phadok pikhibaga loinana fine oina mathang sitna lupa lakh amaga lising yankhai amasung lupa lakh ama pinabasu khanghankre. Court asina sahi 12 gi phadok pikrava nupi adugi maming Lalro Jami Dolian sahi kunga taret More Ward number 2 supermarket tagene. Aduga mahaki mapuroiba adugi maming na Sogaizam Rovindro sahi kunga nipan apokpa S ibotombi kawe. Kaksing Baide Thongam Laikai dagi laklaga More Ward number 2 supermarket ta leibani haire. Aduga case asigi aroiba hearing mamang thagi 18 da pangthoklaba matungda masigi judgment amasung order na reserve tawduna thamlaklaga tha adumaki kuntareta court asina laukthokuna matai manau animag WY tablet lising mangaga chani yauna atai polam singa loinana phabaga mari leinana mara leire haiduna conviction pikhibane. Pakistan da nupa amana lairaman badage masa manga hatkre. Pakistan ge Lahore da leiba nupa amana lairaman badage mahaki macha manga kenel amada langtharaga hatkre haina official source amana phongdokle. Police na thokiba thokdok adugi matangda haikibada thokdok aduda senariba miyoi aduna lairaman badage mahakna hekpokchaba macha manga adu kenel amada langtharaga hatkibane. Patotika da leiba Jambar kenel amada angang manga adu langthakibada angang ani amagi haksangde phangba ngamkhre aduga ahumna thifam khangdana leire. Police ki warol asina makhatana haikibada miyoi adu lairaman mana maram oiraga ningba kaibadage extreme oiraba khongthang adu laurakhibane. Mahaki loina viga marai tawnaduna khana chainaraba matungda thawong adu chatharakhibani haire.